पाउचेद युमफम ओइबा मरोइबा पाउ खरा अपडेट तौजरी Layong Uttaba sing Yumda Leiba Yaragani Ministry of Health and Family Welfare na piba instruction matung inna Covid-19 ki Layong Uttaba sing home isolation tauraga Leiba Yaragani haina health ki director na ngasi zero ama Laothokkhre laichat asi ki positive oiraga Layong Uttaba sing tongan bakka bathroom amasung toilet leirabadi Yumda home isolation tauraga leiba yai khudong chaba sing asi leitaba sing de Covid care center sing da leiba dumak yangani haire State asida lahijat asi ahan by states ki community transmission laire aibagi state ki technical expert committee na lepna phike ba wapam government ayaba pinana bagi asi government da Laothokkhre aire amrom da leptana positive oikhalakpa asidagi khomal lampakta leiba hostel ahum bal bhaban loinana national sports university ki hall punna phamung lising ama natragana lising ani leiba covid care center onthokna bagi thabak haukhre aire Atop pau amadana bank the Thabak Touba Yaona Covid-19 positive Oirakle Layong Jauna tongan mamafam sing da containment zone Laothokkhre tongan mamafam the Thabak Tauriba sing da leptana Covid-19 positive Oirakle bank the Thabak Touba ama positive Oirapadagi bank Jauna containment zone Laothokkhre Imphal East ki manungda Khurait and Daipam Lekai da mi ama positive Oibadagi awang da Tharoijam Leira khada RK ingobigi jum nongpokta Leirak Mari phangba amadi nongsup da kangabam inaubigi jum hariba Mapamasi Power Containment Zone Oire Haina Imphal East ki Disina Order Thoklakpani Ningthauko Ward number 5 Tami ama positive Oibadagi Nongpoto Ward number 9 Sangkoi Bam Leirak ki Nongsuk Thamba Maikai Nongsuk ta Iputa Ognare Lambi ki Nongpok Thamba Maikai Awang da Turel Amadi Khada Ningthauko Kha Lambi ki Awang Thamba Maikai Power Containment Zone Oire None District ki Manung Chanbat Longmai Part 4 da mi ama positive Oibadagi Nongpok ta Namchung Jang Lauge Labog Khada Longmai Part 5 Samnaba IBR Lambi Nongchupta Wadi Pham amsung Longmai Part 2 amsung Part 1 Phaunaba Awangda None Police Station Phauba asi containment zone oire Maragazida Oles Home Manipur Congress ki Wakhallon Matamga Chunaraktabana Thoklakpani Brojen Political gi fil asida nauna khongtarakpa amo oina mamangdagi hauna leiramlaba Congress ki hal oiraba Luchingba singna nauna saklapliba singbo Wakhallon sing oina patakpi gadra hairaga punamak makhoina paisin gadabane Nahagi wakhang de haiba Wakhallon aduda lakpadagi Congress asi all as home ga chap Manipur asida matam kuina leiba chumre haina khanbadagi party asidagi thoklakkhibani haina wangjing tenthagi MLA oiramba paunam Brojen na phongdokhre ngasi paumi sing unaba amada Brojen na haike haujuk leiba BJP na Luchingba chungsinaba government asi semkhibagi wari ama ningsingba chungani ingso lising ani taraga taret ki state assembly gi mikhal aduda Congress ki MLA kunipan kakhe aduga BJP na Luchingba aduga BJP na matam aduda MLA kunmathoi khaktamak kakhe Atopa MLA ani amasu Congress ta laktuna government sem bangambagi chapchaba mapangal leirama matam aduda government sem na bagi claim tawkhide madugi mohto Congress ki leader oina khallaga laikhi adugumba tanja aduda BJP na government sem na bagi tanja adu lokhibane handok Congress ta gi thoklakhiba MLA sing Asibu matik charaba mi singumna MLA kharana ngang saktuna makoibu by election gi mikhalda thagat pirakanu hairiba asida constituency ki miyam na hairakle wafam adu Lan ukiba tari haibadigi wafam khara asi singdotnan bagi tanja lobani Manipur gumba lairaba state asida lairiba politics da atai atopa state singa khenaba yamna lai lamdam masigi MLA sing punama constituency gi awa ana loina punaba ngaktani maramaduna MLA khudingmak ruling da laina ba honaba haibasi hauna sani masimana tam anirak MLA oibadagi waraba androgeti Asam Kumarna hingdaba yadabana ruling da hana chongchinduna yawkhibani aina Brojen na phongdokle Agastara the Pangtokiba Assembly Mikhal Aduda Congress ki senior member amasung speaker oiramba nupa ama yauna house ki chakri table angkhaiduna thudekiba adugumba MLA gi lichat aduna MLA amu oina leibada miyam mamangda ikaiba phawe makoina saramba assembly ne aduna thugaiba yai haina tawribra masi tasengna tokhom thoktaba amane aikhoi puramak ain gi makhada loina leiba ngaktani haina paunam Brojen na phongdokhe Nakalam dasu state Asibu nungsiba Luchingba amane khallaga Biren ga chatminnabani Abdul Nasir State asida BJP na Luchingba chungsinaba government asiki Luchingba Chief Minister N Biren asi state asibo tasengna nungsiba amasung thamoi sengba Luchingba amane khallaga mahaka chatminnabani haina Lilong Assembly constituency ki resign tawkhraba hanagi MLA MD Abdul Nasir na phongdokhre ngasi nungthil babu parada leiba mahaki quarter da pangthokiba pawgi mipam amada Abdul Nasir na hai N Biren na state asiki Chief Minister oirakpadagi haujik lamdam asida leiriba miyam ki top thabak thorum kaya ama tawduna lakle Singtam ki khetna thamdaba lamdam asida leiriba kangluk khudingba pot chap maraba miyang yengbiduna kamluk senggi nungsi sanaba adusu hengadhanduna lakle asigumba thamoi sengba lamdam asigi Luchingba amo oina khallaga mahaka chatminnanaba
फेरेप लौतुना कांग्रेस थादोक्लखिबने मागना हाई इंडिया असि मलेम दो ख्वाइदगी चाउबा डेमोक्रेसी सत्पा लेबाक अमनि हाइबसि पुनमकना खंगनरबा वाफमनि कनागुम्बा लेबाक असिगे मी अमना पॉलिटिकल पार्टी अमदा जाउनिंगबा मतमदा याउबा याय मसि लेबाक असिगे आइनना पीबने कनागुम्बा मी अमना पॉलिटिकल पार्टी अमदा जाउबा मतमदा हेक हौबदगी सिबा फाउब लेगदबनि हाइबा लेते लेबाक असिदा पॉलिटिकल पार्टी कया लेरि मरम अदुना कांग्रेस के एमएलए सिंगनसु मसि खंगना वांगांगबा चुंगनी पॉलिटिकल पार्टी अमदा भोट कारगा अतोपा पार्टी अमदा याउबा हाइबसिदा इंडियन कॉन्स्टिट्यूशन गी 10th शेड्यूल गी मखादा एमएलए डिस्क्वालीफाई तौगनी हाइबा खंगे अदुबो एमएलए रिजाइन तौबदा 10th शेड्यूल ना अथिंबा पीबा लेते लॉ मेकर अमो ओइना एमएलए सिंग मसि खंजिनबसु चुंगनी हाइना हानगी कांग्रेस एमएलए असिना फोंगदोखे हौजिक लेरिबा कांग्रेस की एमएलए सिंग मरक्ता अमदगी अनीना चावी हाइबा खंगदबा अंक हाइतबा मयाम अमा लेरिबा असि ngalingaida psychiatry doctor da laying hobana phagane hojiksu congress na masing heli hairagade supreme court ta chapiu lebak asi khwaitigi wangbo wen sang supreme court ta leire congress party gi manungda minority oiraga su adumak harauduna pangleida leiba ihauri haina Nasir na phongdokhe magna haiki hojik leiriba bjp gi sungsinaba government asibu Luchingba chief minister n Biren na Manipur miyangi matam kaya gi mamangdagi mangduna lakba ILP gi manglan mangphangna hankhre hana leiramba economic blockade leitre lairba miyamna ana laying bagi damak waningai leitre hojik leirba congress ki MLA sing Luchingba sing asi leibak asi da miyamna sona khiba Lal Bahadur Shastri Joydi Basu Atal Bihari Bajpai amasung Rajiv Gandhi gumba miyam ga nakna khiba Luchingba sing dura haina masana khantabiu haina su Abdul Nasir na phongdokhe aroibada content sing asigi maroiba pau khara asibu pawdam jariba Manipur Local News YouTube channel amadi Facebook page asidagi yengbiriba punamak pathagachari loinana channel asina adom da kanarabadi subscribe like and share tawba kawi gunu punamak pu amuk hanna thagachari